खुरुमजरी SKTV न्यूज़ पु येंगबिरिबा पुमनमकपु लाइखुराम थोइथोइ चनुना ताराम नौचरी अहानबदा मरुइबा पाउसिंग पिजरी लमगी वाहौदा उखरुलगी होनफुल एरियादा ngasi नौहोंगना इरांग थोकपदा मियोय अनि लेखिद्रे डिस्ट्रिक्ट असिदा कर्फ्यू थमजिनख्रे इंटरनेट शूटिंग सिंख्रे रेस्क्यू तौबंगमद्रिबा नहा अनिगी पुंसी कन्नबा कन्न होदरी माइ पाकनी खली हाइना चीफ मिनिस्टर एन बिरेना फोंदोख्रे हिंसा न कैदोंनुंगदा वारोइसिन पुरक्पा ngamloi डेमोक्रेसी चटपा लेबाक अमदा हिंसा गी मफम लेते हाइना CLP लीडर ओक्रम इबोबिना फोंदोख्रे इंडिया न खुलाई पाइबा इमिग्रेंट ग्रुप सिंगा टेरिटोरियल अमदी पॉलिटिकल की खुदोंग चाबा पिरोइदबनी हाइबा यावना मणिपुर की इशू सिंग खुराइजम अथौबा डॉक्टर आरामम नोनी अमसुंग जोदा हाइक्रुजमना UNHRC की मिफमदा पुखतख्रे ओकी मिलिटेंट सिंह फाकिबा नहा अनि एदु टेक कायदना थादुरा उ हाइदुना JAC ना मणिपुर पुंबरा कौकिबा जनरल स्ट्राइक ना मौसागी पुंसीदा चावना अकाइबा पीरी नौना सेमकिबा डिस्ट्रिक्ट खरा हंदोकपा यावना डिमांड कयादा सेंटर मणिपुर लेंगाक अमसुंग UNC गी ओइबा ट्रिपार्टाइट टॉप था सिगी तरामाथोइदा न्यू दिल्ली दा पांगथोकलगनी आर्मी चीफ उपेंद्र द्विवेदी न फोंदोखिबदा वाफमना मियामदा चममनबा पोखले थोकलिबे इरांग असिदा सेंटर की मीटिंग करिनो हाइबा वाफम लागले हाइना UCM न फोंदोख्रे मालेम की मफम अमा हेक्तदा येंगबा यारबा मणिपुर की अहानबा OTT प्लेटफॉर्म SKTV बो सपोर्ट तौबिबगिदमक पुनमक पुथागचरी हौजिक पाउ संदोकना पिजरी मतम कुइना लमगी मतंगदा येनदुना लाखिबा उखरुलगे हुनफुन एरियादा ngasi नौहोंगना इरांग थोकपदा मियोय अनि लेखिद्रे डिस्ट्रिक्ट अदुगी मियामना युमयुमदगी मपान थोक्तनबा अथॉरिटीना अथिंगबा थमख्रे पाउसिगी मतुंग इन्ना ngasi अयुक डिस्ट्रिक्ट असिगी मनुंग चन्ना हुनफुनगी एरियादा तांखुल हुनफुन यूथ एंड स्टूडेंट ऑर्गेनाइजेशन THYS ओनस्टिंडुना सोशल सर्विस कैंप पांगथोकनबा होटनरिंगैदा हुंगफुंग विलेज अथॉरिटी ना अथिंगबा पिरकपदगी नाकल अनिगी मरक्ता चावना उंखतनबा थोरक्के मदुना मरम ओइदुना खुद थोकनबा यावरकपदगी मियोय अमा लेखिदे अदुगा खरना असोक अपन नंखि थौदोक असि मतम कुइनदगी हुनफुन अमसुंग हुंगफुंग खुल अनिगी मरक्ता लेरकपा लमगी यानदबा अदु उंखतनबा लेरकपदगी लोइनाना ngasi नाकल अनिगी मरक्ता खुद थोकना रखिबनी हाइरी नाकल अमरोमदा ngasiगी थौदोक अदुगी मतुंग मखाताना पामदबा थौदोकसिंग थोक्तनबा अमदी ओइदिबा फिबम अदु लाक्सिनबा सब डिविजनल मैजिस्ट्रेट उखरुल देंग्रिंगकाम कामैना थोकिबा ऑर्डर की मतुंग इन्ना उखरुल डिस्ट्रिक्ट की मफम खरदा मियामगी थबक थौरमदा अथिंगबा थमख्रे ऑर्डर असिगी मतुंग इन्ना डिस्ट्रिक्ट असिगी मनुंग चनबा थिंख्रसु अमसुग ngaforgi एरिया सिंगदा मखाताबा ऑर्डर थोक्त्रिबा फावबा मियामना युमयुमदगी मपान थोकपदा अथिंगबा थमले हाइरे नाकल अमरोमदा मणिपुर लेंगा के जॉइंट सेक्रेटरी होम डॉक्टर मयंगबम वेटो न थोकिबा ऑर्डर अमगी मतुंग इन्ना उखरुल डिस्ट्रिक्ट के मफम पुमनमक्ता ब्रॉडबैंड VPN सर्विस VSATs यावना इंटरनेट अमसुंग मोबाइल डाटा सर्विस थिंगजिनख्रे अथिंगबा असि ngasi nungthil pung amaga minute 10 dagi hauraga pung 10 chatnagani hairi उखरुलदा ngasi थोकिबा थौदोक अदु यामना लाइबक थीबनी मतुंगदा अमुक हन्ना थोखनबिगनु हाइना चिंगाई उखरुल अमसुंग फुंग्यार AC सिंगी MLA सिंगना अपील तौरकली चिंगाई AC के MLA खासिम वासुम उखरुल AC के MLA राम मुइबा अमसुंग फुंग्यार AC के MLA लैसियो कैसिंगना पुन्ना खुटियक पिदुना थादोरकिबा चेरोल अमदा असाउबा अमसुंग नुंगाइतबा कया लैरबसु वारी सानादुना वारोइसिन पुरकदबनी हिंसाना कैदोंनुंगदा वारोइसिन पुरकपा यारोय उखरुल गी मियामना अमतो ओइना पुनसिन बाहाइबसी आइखोइगी
thawna lingzen oihogadoribani tokhai tanabana achumba lambida chatpa ngamloi aikhoigi ipa ipusingna achumba asengba liklam aduda chatkiba adugum aikhoinasu madu inba changi loinana horakliba mirolgi damak aikhoina punsinuna thabak tawgadabani maram aduna ngasigi thaudok asigumba makhatana amuk hanna thokhanbiganu santi leina nungsi chanana laiminasi hairakli Ukhrul district ke Hunfund amade Hungfung Khulda khatna chainaba thokpada misimina thokibagi thodokpu MPCC gi maikaidagi nungaitaba phongdorakli ngasi BT Road ta laiba Congress Bhavanda pangthokpa paugi mifam amada MPCC gi president Kaisam Mega Chandran hai ngasi Mahatma Gandhi ge mapuk numit International Non-Violence Day malem pumbada palan tawnari palan asi saruk ama oina Hunfund amade Hungfung ki mafamda numit asiga mari leinana cleanliness drive ama pangthoknaba hotnabada mafam aduda lamgi chayet namba leibana thauram adu pangthokpa yani natraga yaroi haibagi wahaudagi laibak thiba thodok adu thorakpani haikhe Mega Chandra na makha taraduna Ukhrul district administration amadi police ki information da mafam asida asiguma fibam ama lakpa yai haibase mangjongna intelligence ki report leitabra haina mari leinaba singda hangki khatna chainabagi thodok adubo matam chana lakshinba ngamdriba karigino masina takpadi lamdam asida home department amasung law and order asi fibam chadana leire haiba taklabani ngasi Ukhrul da thokliba khatna chainaba asi amuk hanna thoktanaba MPPC gi maikaidagi Mega Chandrana khunja sinda appeal tawki paugi mifum aduda saruk yakiba hanagi minister Samuel Chandai gi maikaidagisu thodok asida athuba matamda nakal animakna pukning fadanaba appeal tawki mahakna hai Manipur da mamang chahidagi thokliba irang asina mipum khudingmak awaba fibamda hinglibani khunja singna irang lepinaba Samuel Chandai na appeal tawki Ukhrul district ta Hunfun village amasung Khundum Thawaijau village anigi khana chainaba thodok amada hoji phobada khunja ani sigre amasung Manipur rifle gi personnel ama sire haiba thodok asi yamna painful loiba yamna thamoi chokpa yamna awaba phongdokpa siga mari lenana thamjari masi yamna nuaite tangkhul lisin naw ngaktani masigi thodok si wakhan phathabiraga hoji thoiba irang si phathabinanaba aina appeal tawjari akoi amuktang santi amuk hanjilaknaba thubada appeal tawjari masigi thodok asi thokpaya na lay habisi information piram laga district administration sina step lohawdaba habisi asoiba amani maduge mathakda asiana thokrabanena hoji law and order breakdown leire habisi haibada soidabara haina ai adum thamjage maram aduna I am really sorry for the failures of law and order situation in the state of Manipur peace ki damakta ekoi kunja ani da I request tawjaninge Mahatma Gandhi ki mapok numitna lakpada miyoiba khudingmak ki pukning wakhalsu luna nana thamnaba hotnasi haina Manipur gi chief minister N Biren phongdokre ngasi jati gi mapa Mahatma Gandhi ge chamaga yankhai manga suba mapokumon thoram Manipur lengak na sinduna Imphal gi Gandhi Memorial GM Hall da pangthokre National Cleanliness Day Swachh Bharat Diwas English ngani kunmari haina India pumbagi oina observe tawriba sida Manipur lengak nasu sinduna thoram adu pangthokibani GM Hall da leiriba Mahatma Gandhi gi mitamda Manipur gi chief minister N Biren adu chingduna minister MLA amadi lengak ki civil amasung police ki makok thongba officers singnasu leisu katuna ikai khumnaba utke Thauramga mari leinana Chief Minister N Biren phongdukibada Mahatma Gandhi na pamjaramba non-violence amadi cleanliness haiba wakhalon mang thana mai paknaba hotnabada tangai fadi haiki numit asina lakpada mipum khudingmakna isa isagi yum amadi leikaida amot akai sengduna lunana na lamdam asi thamnaba hotnaminasi haina phongdoki paumi singna hangba wahangi paukhum piraduna Hauzik kuki khutlai paiba singna fajinluna thamliba Thaubaldagi naha ani thadoraknaba kanno hotnari mai pakani khali haina Chief Minister N Biren makhatana phongdoki Prithivida ahimsa gi adugumba wakhalon chamadi adugumba thaba hongdomba bapuji gi ngasi apong numit sidai National Cleanliness Day haibadi ekoi
Swasth Bharat Divas hainasu India numisida Mahatma Gandhi ji na pamjaramba ahimsa loinana luba nanba Bharat pumba or khoi state Manipur pumba luna nana thamba loinana niwe khoi wakal dasu yam clean doiba wakalon madu magi message ma chief minister moina Manipur gi miyamda numisida mayam punamak khoi daitum masa ma dorsu amot kai sentok ba yawi re herga lamdam sibu luna nana thamna ba khoi minasi loinana khoi ahimsa da thajasi non-violence issues politically or sanaraga violence yamaruina aigi wakalda yamna laibak state miyam kathokpa magaloina yamna neat and clean thamoi sengna honabado madu oiminasi Nungshi chanana leiminasi hairabadi hingsa yaudaba aikoi masel faminaduna wari sanaba haibasina bapuji na pamjaramba wakhaloni hingsa na kaidongnungda waroshin purakpa ngamloi democracy chatpa leibak amada hingsa gi mafam leite haina hanagi Manipur gi chief minister su oiramba CLP gi leader Okram Ibobina fongdokre ngasi chamaga yankhai manga lak suba Mahatma Gandhi amadi chamaga kunlak suba Lal Bahadur Shastri gi mapok kumon thauramga mari leinana BT Road ta leiba Congress Bhavan da pangthokpa thauramga mari leinana wafam asi mahakna fongdokhibani ngasi gi thauram aduda CLP leader Okram Ibobi MPCC gi president Kaisam Mega Chandra amasung CWC member Kaikhangam amadi Congress ki luchingba sing Congress Karmi Singh na Mahatma Gandhi amasung Lal Bahadur Shastri gi mitamda lai sukatuna ikai khumnaba utki CLP gi leader Okram Ibobina makha taraduna chamaga yankhai manga rak suba bapuji gi mapuk numit asibu International Day of Non-Violence haina khangnaduna Manipur khakta natana malem mafam pumbada pangthoknari British ki miyot minai kayabu hingsa yaudana India bu ningkha tamna bahotnakiba mahakna pamjaraba adubu Manipur Pradesh Congress Committee na bapuji gi mafamda ikai khumnaba utpani mahakna pamjaramba sing adugi manungda lubanan ba haibasisu amani lubanan ba haibasina ishorgi mathangda leibani haina thajaduna mahakki mapok numit asidasu lamtu sengmagi thabak pangthoknari ibobina makha taraduna mihak mipun kyaudana mapangan kallaba matam adugi British ki mayokta non violence ki khongjang kaya changsinduna ningkha tamhankiba adubu malem pumbada sakna sonari Manipur khakta natana nungshi chanana leiminasi haiba tarabadi hingsa yaudaba haiba wakhalon asida punna faminaduna wari sanare hairakanda chawkhatpa nungshi chanana leiminaba leibak ama oirakani haina thajai hingsana kaidongaida waroshin purakpa ngamoi democracy chatpa leibak amada hingsa gi mafam leite amana ama hatoknaraga rajniti gi khudong chaba launaba hotnaba aduna waroshin purakpa ngamoi haiba wafam sing fongdokhi Chibida Lariba, Manipur, the Natana, Nunshina Sana, Sinana, Laminasi, Haibataragati, Akoi Han Hanada, Tingsha Yaudava, non violence, Mahatma Gandhi, Pamjashi, Masigi, principal ideology, Akoi Han, Chanama, Navatai, Aduna Nasi, Mahatma Zigi, Bapuzigi, Mapokumon Palan, Asida, Koi party, Tarapegi, Apil Taujari, Tingsana, Karigumba, Warwishin, Amtapura Moy. Aduga democracy satpa leipakti hingsa gi mafam leite akoi ngasi amana ama phathiba amama tawhiba kudong chaba lona gi yai maduna solution property akoi thajade aduna wari sanaraga hingsa yaudana akoi waroshin kornuna ba potna bina ba tangai phadi India na khutlai paiba immigrant group singda territorial amadi political gi khudong chaba piroidabani Manipur gi puwari ga sagona duna leiraklaba lam asi kaihan ba yaroi haina IPSA working president athobana fongdokre Switzerland gi Geneva da UNHRC gi yankhai taret laksuba session da Manipur violence ki matangda site event ama pangthoktuna numit chongani helaba Manipur gi irang gi matangda khananai nakre
khana neinaba aduda IPSA gi working president Khuraizam Athobana Manipur crisis and human rights situation in Eastern Southeast Asia region haiba theme da wangangki. Thauram aduda United Kingdom ge Aston University da visiting professor Dr. Elangbam Biswajitna moderate tauki. IPSA gi working president Khuraizam Athoba DM University ge associate professor Dr. Arambam Noni human rights defender Punam Duhotia Amadi Swiss Bangladesh Women Association ge advisor Dilara Malik na sarukyaki Khuraizam Athobana database ama present tawraduna Manipur da thokliba irang asigi haurakfom amadi masigi safu gi maramda fongdoki mahakna makha taraduna irang asigi media report khudingda kuki militants sing na micham sing da landarak padage irang kansile haina report tawri maram asina chada marfu tarada kuki militants sing na thokhan bani haibi PS Haukipna Pauthokliba 11 from 4 cookies haibasi achobas singnaba amadi khudong thiba amani chin cookie ge lal hoba sing asi ayambana haurakfom asi transnational ni athobana PowerPoint presentation tawraduna mafam asi da thokliba iranga sige video clips sing amadi thaudok sing ge photo sing utki maruoina cross border insurgency ethnic tension, environment degradation, drug trafficking na irang asige haurakfom oiri haina fongdoki. UN Human Rights Council UNHRC ge Yankai Taret Suba Station ge site event Sarukyaruba Manipur gi DM University da Associate Professor Oidiba Dr. Arambam Nonina Furup Masing Yamba Manipur gi Furup Singi integrity ngaknaba amadi ethnic homeland taliba se yaroidabani haiduna ani suba panelist oina fongdokre India ka pundringai ge Manipur gi Democratic Kingdom ama oiringai wafam puthokladuna hauzik state asida thokliba matam sanglaba irang asida division politics na Manipur gi apunba gi saktam da sinarakpa amani haiki Manipur asi apikpo furup kuntra mangana saba nungsi chanana laiba state amani ethnic politics ta kuki furupna kuki Levenstrom haina India Myanmar amade Bangladesh take saruk punshilaga Semnaba hairiba asi Manipur gi puwari dagi leiraklaba yelhomi singi hak asida singnarakpani Manipur da leiriba lane law asi chanade Central Valley da chada humfu leiriba Manipur gi miyam asi shupnagi Manipur gi apunba pak chawba chada nipan khaktane maram aduna mafam asi administrative ta yamna pikna leire haiki Dr. Noni na makha taraduna transborder oiba mafam ama oibana drug trafficking popi thaba human trafficking amadi Myanmar da irang thokpana narol da changlakhiba mioising na kanglup ki irang asi thoklakpagi haurakfam oiri Manipur da haukiba Englishing amaga chamapan marifu taret dagi Englishing aniga kunmathoi fawbagi manungda forest kilam square kilometer chanipan ga humfutra taret asi mangkhre Masidagi demographic ta ahongba ama lakhiduna Manipur da furup masel gi marakta nungainadaba haurakibani Masida khudongchaba loduna lengak londa amadi food security da singnarakibani Hauzik Manipur da santi hanjin handuna santi purakpa haibasi yamna mathau taradra ama oire Mahakna makha taraduna Manipur state asigi integrity amadi unity asi stakeholders singna Indian Constitution ge Article 1 Schedule 1 Entry 19 ge matung inna ngak stand biu haina appeal tawki Switzerland gi Geneva da haukiba September 8 dagi hauduna October 13 fawba chathagadaba Yankai Taret Lak Suba United Nations Human Rights Council session da sarukyaraduna Zohodana General Debate ki item number 5 ki topic 5 General Debate on Human Rights Bodies and Mechanisms Manipur haibasida wangangladuna British tage ningkha tamlaba matung independent princely state oiramlaba Manipur asi India da merge tawraduna aikoi gi India lengakna Manipur gi territorial integrity asi Manipur gi wa amatadana soktana thamgani haina kayarak wasikiba leikre wasak kaya sakrabasu Manipur di territorial boundary gi
gi matangda kayarak threat mayoknaduna lakli Manipurda miyamna appeal tawriba ase yelhomi sing asi ngak senabiu haiduna lakli Hauzik Manipur de thokli bairang asina senmitlon amadi livelihood da chauna kaiba pire mioi chani gi mathakta laikidre yum lising mari rom henba chinku ki terrorist singna mai thakre amadi bulldozer ne yumfom sing leitem khre masi gi terror attack asida mioi lising humfurom refugee gum relief camp ta leiri chana thakna ba amadi leifom gi awaba kaya mayokna handuna awafam da punsi hinghalibani Chaitheng Singh asna maram oiraga mioi kaya ama trauma leirakpa mental health issue leirakpa suicide fawba tawba yaurakle masagi maram da refugee gumna leiriba imung singi achumba wayel fanghanbiu mahosagi punsida hanjin hanbiu mayumda hanjin hanbiu haike India lengak no basakiba Manipur gi territorial integrity ngasi ngakpa ngamlaktre Yelhomi oiriba maitai sing ngasidi Manipur gi pak chawba chadani pan khakta akoibada awaba kaya khangduna leiri kuki militant sing na question duna thamle masi pumnamak ase UN na mit yang changbiduna waroisin pubirakna ba jhodana fongdokhi Manipur, once an independent princely state with a constitutional monarchy and democratic government, retained autonomy even after India's independence in 1947. However, following Manipur's merger with India, the Indian government assures that Manipur's territorial integrity would remain intact without the state's consent. Despite these promises, Manipur has faced numerous threats to our territorial boundaries and the safety and the security of our native indigenous people, leading to ongoing demands for stronger protections. The ongoing conflict in Manipur has severely impacted both the economy and livelihoods. Over 200 lives has been lost and more than 4,000 homes has been burned by the Chinkuki terrorists. These terror attacks have displaced over 60,000 people who live in overcrowded refugee camps lacking basic necessities like food, shelter and healthcare. The psychological strength of enduring such conditions compounded by the trauma of displacement has led to an increase in mental health crises including suicide. Mr. President, many displaced individuals are left in despair, crying and praying for justice and a chance to return home and rebuild their lives. Meanwhile, Manipur's economy is crippled with inflation at 10% and the destruction of businesses and infrastructure, pushing and state into a severe recessions. The Indian government has failed to uphold its promise to safeguard Manipur territorial integrity, leaving the natives Manipur Meiteis people confined to just 8% of our land surrounded by militants. I urge the councils to provide financial assistance for the displaced people and mediate with the Indian government to ensure their safe return with dignity and the protections of Manipur territorial integrity. I thank you, Mr. President. Chatliba tha sige haukiba tang kuntareta SSC GD gi recruitment yawa chatkiba naha ani kuki narco militant singna fazinduna thambagi mayokta semkiba JAC na ngasi ayuk pung 3 dagi hauduna Manipur pumbada kaukiba general strike na maram oiraga mahausagi punshida chauna kaiba pikre Imphal manunggi maruoiba mafam sing khwairamban kaithel gi akoiba mafam sing thangoiban sana kaithel singjamai kairau bitra irilbung kyauna mafam kayada miyamna lambi thingduna khongjang sinki Bisnupur district ke oinasu tidim lambi gi tungan ba mafam singda lambi thingduna khongjang sinki Nambol Bazar Women Vendor Association amadi Nambol Shopkeeper Association na Nambol kaithel amadi tidim lambida ngasi lambi thingduna khongjang asi chogatki Ayuk angan badagi hauduna mioi kayana Nambol kaithel phamba thingki tidim lambi tangkhai thingduna gari sing chatpa thingduna amadi kaithel hangba thingduna khongjang sinki dharmaga mari leinaba ana ayek emergency ki thabakti konshin khide Nambol PS ki OC Nabakumar na duchingba district police ki team amanasu pamdaba thodok sing thoktanaba ngak senbagi thabaksu paikhatki ki angang abu kha ipuen yaw chaki bada amana thadokaka ani amana hu makhang khangdana leibase isa sing asi kadai da karam tawna kanana phajin kiba happy khabra natraga makhang khangdana leiba isa sing sigi yanglaga kungjang asi changsin jabani gauri ba thabak asi miam dibana sangya biu napon khataki nate thawal khataki nate ani pojala diba so mayam sing mai ben mayam sing sada sing dibana masi saruk ya ba thai kodabane haiduna khallaga Nabon Bazar gi sumba miyam asina sinjabani awad batar ba miyam ase ekoi shanti ona thabak tawminasi amatta oina karigumba miyam amana torpa thabak do ekoi masidi tawriba natai sadraba mathom hukraba Manipur miyam da sangsal lewa thabak singase ekoi sakmana ni thingamnasi
Bisnupur Bisnupur Bazarda Ima Kayana Thulaktuna Ayuk Anganbadagi Hauduna Bisnupur Kaitel Famba Thinki Amade Tedem Lambi Thinki Adobo Ana Ayek Emergency Service Ki Oinadi Komtoki Angang ahum para kanda angang amana thadore angang ani amana makoina phasal laga thangi baduki mayok tani Thawan district angarang nahana moina ban tawhre do ngasi na Manipur pumai ban tawko da koina Bisempur district ki ona Bisempur headquarter oriba Bisempur bazar sina angang ani sikang da koina support tor kan da koina ngasi ase ngasai ayu angan badagi pungmari makhai dagi hogala kan da koina balla se tawbani ngasi ai koina ban tawriba se angang ani se cookie terrorist ngasi sina akoina moina angang sing ju hazal kan da moi gi demand phangna bagi da makta prithibi da satna daba sinima wa thokta tawba atopa country amaga adu su samagi manungda ani ahum katang tawba thabak tu akoi gi Manipur pik khaba state district kharana Koliba asidagi samoina tani haraga taliba demand ase mase sarkar na athuba matamda miyang jangbiyo Central Army na Central Military Force na akoi gi Manipur sa 80,000 gi mathakta sangzalaga laikhraba singkhong singya khudingda chu hawgam na yung laikhraba matamda akoi gi maitai masa ani cookie terror singna phajalaga laiba haiba se yamna singmani ngai oiba mawong amadani Ningthaukhong gisu Ningthaukhong Bazarda Ningthaukhong Charoi Khulen Amade Laimanai Kabui Khulgi Imasing Kaithel Amade Lambi Thingbagi Khongjang Jangsinkhre Lambi da lakpa gari kaya thingduna chathankhide Kaithel Dukan Sing Fomba Thingki Adubu Ana Ayek Amadi Emergency gi lakpa singdi komthoki Eko ima amatagi masani eko nungsisana na lakpani haujik so tungda so nungsisana na adum leiminajage Pagiba ngang ani do thadok piro u lanphamda mayok nabada kuki ga maitai ga thengnari ba lanpham asida mayok nabada pha mangi bani natragana si soki bani me tauki bani haiba nate ba hari ba ngang ani adu ahum chatpada amana phangaga ani mana phajillaga thamba adu ga rensam talakli ba che akoi lalauba amani haiba hairoi haningai leite aduna hari ba kuki narco terrorist singna changsilai ba khongjang asida support tawriba India government amadi Manipur government support tawbani Angang ani aduna aikoi gi bunsi unta kanbiu baba ipa sakpa ipa ni sarkar na ipa ni imani haijadana mingbau palaga pabung bire le koi gi thawai kanbiu haijara pa matamda kari gi damak tangasi tumna lai thoi bonoba tali hairi hairaga adum karamba mawong da tan bonoba aduna loksit khajna thibagi thabak se topiro sai koi gi sarkar gi mapi mapa moina chap chaba masagi pawara du putholaga ngasidi India government amadi Manipur government anina angang ado ngasi mak haujik mak aikoi miam Parjab mada mama mapada sinabiu haibu apa masini jimi tami koi ani mak sinung sinamina se samina se so na bata sembi bane adoji matamda ikoi icha ani daso pohan biu icha mak tene so na semane taibang mi na ikoi na sembagi tharak pana te so na tharak pane ado nung si chana atik takai dana pohan biu micham prajada di lan to mi na sukan binu ado mayam nung sina se noi no mai sai mi sing na adum kapna gira puna gira tawa ado misam mi sing di happy do akoi jing tam khai de mi ama khak tane haina adum khanbirga ishor bu khangba mi sing or de thadok pi misam mi sing do September 13 tage kuki na maitai naha ani fajinduna thamkiba ngasi fawba mari mokhong khanghandaba amadi Manipur lengakna pirakpa thajabasing thabak oino onthoraktabana JAC na kaukiba pung nifunipan gi general strike hayeng ayuk pung ahumda loisilagani ngasi su masing yamlaba miyamna Thobal Mela ground athokpam Bapu Bazar na chingba tungan mafum singda tire mai thaduna lambi thingki tungda ngasi nungthil Thobal Mela ground community hall da JAC na sinduna Manipur gi tungan ba civil society organization sing UCM Amkil Nupi Samas Tami Chingmi Imagi Maira Tagdal Tal Youth of Manipur amadi UMO gi luching ba singna sarukyaba apun mamifum ama pangthokhi Miyam gi mifum aduda Amkil gi president Laurembam nganbi na haikibada aikoi gi MLA humfu si constituency khangdaba mana apamba tatawbani haibasi ngasi gi thawong asina takle mamang chahi gi me ahumdagi chingda tawning ba tatawriba asida apanba amatapi haibasi su mapu pandre haiba takpani haiki democracy chatpa Indiana
Manipur da namfu sasan ama taure haibasidi hanadagi mayek sengnaba wafamni yelhau migi mi sunataba kukir singna Manipur da changsilaklaga makoigi mayum ingkol talakpa haibasi India lengake asoiba policy na ngamhalakpanani haiki. Koi puji mangi ba angang si koi asam rai pangi koi yawani ai bajima ai ache patha bani maramdi angang moina thador patara gadi angang ani mangi ai patara gadi Manipur da lai ba asam rai pangi nataraga paramili di processing sida sibu mangang ani je rescue to na ba mateng pangbiu ai na asam rai panduna ai pai yai aduna makoi na ai bani na makoi ki makutagi ai di kuki na logi ba ai di singa ba lai ai ba Center Manipur lengak amasung UNC gi oiba nakal ahumgi apun mamifam ama tha sigi tang taramathoida New Delhi da pangthoklagani nauna semkhiba district khara hangdukna ba taksiladuna United Naga Council UNC na state asigi naga taba mafum singda kaukhiba pung 95 gi total bangi khongjangsu handokre UNC gi Information and Publicity Secretary James Wana Thokiba chero lamagi matung inna district sem khibage khongthang handokna ba demand gi matangda New Delhi da thasi gi tang taramatoi da center Manipur lengak amasung UNC gi oiba nakal ahum gi apunba meeting ama pangthokna ba official invitation lakle masiga loinana home ministry na meeting gi notice su thokhi adum oinamak meeting asigi chap chaba mafam amadi matamde haujik fawbugi oina laptoptri amaromda changsin gani thaurang lamba total ban gi khongjangsu matam khara gi oina handokna ba warip lawkhi adubu makha taba khongthang sengidamak naga miyamna khuo senduna leina ba cherolasina khanghalakli Howzik attend the break amatang lominasi. Diagnostic ki lamda jahi nipu hena mangjil thana lakpaga loinana Babina group na miyangni mafamda lanthokjari anoba ana laingi pathapta compassionate healthcare specialized field kun henbagi khanghairaba expert sing da tana tuna matam gujunaraba laing bagi kana balobi paidigi luba treatment dagi horaga personalized oiba treatment pituna adongi haksal fagatna bahona ba asina ikwegi pandam oi adongi haksang fagalakpagi khongchata nungaiba amadi afaba laingi chapcharaba kana balobi Babina Hospital, where hope meets compassion. Break ki matung makhataba paw muklong minasi Manipur de thokliba irang asida India lenga ki meeting asi karino haiba wafam ama lagle haina United Committee Manipur UCM na phongdokre ngasi UCM na sinduna Manipur gi apunbagi saktam ngak naba apunbagi ihoda laikhidraba ke krupat tayatariba athobu singi mafamda langban thage aroiba haikat leikat tamduna ikai khumnaba utkre haikat leikat tamba duda Manipur gi maru oiba civil society organization gi leader sing na sarukya ki thoram aduge thoburoi United Committee Manipur gi President YK Dhiren Nahai Army Chief General Upendra Dwivedi na phongdokhiba wafam miyamna chamamna ba fawhalle haiki Myanmar dagi lamdam asida changsilakliba illegal immigrants singki matangda India gi Army Chief General na conflict leiba mafam amadagi santi leiba mafam amada chensilakpa haibasi haunasani hairagadi makhoi gi oiba tunganba camp na chingpa saduna makhoi bu thamlaga Myanmar gi irang nemtharaba matamda hankinaba akhanaba policy ama paikhatba mathau tai haina dhiren na phongdoki haudik thokliba Manipur gi irang asida India gi top security officer singna makhoi gi oiba mot kaya piduna laklibani oirakliba fibam asida Army Chief General na ngarang New Delhi da pangthokpa Chanakya Defense Dialogue English Ani Kun Marida piba interview amada phongdokiba wafam adu miyamda chamamnaba fawhanbani haiki Dhiren na makha taraduna India lenga ka su taunariba kuki khulai paiba singna hostage oina thamliba Thawbaldage naha anibu athuba matamda thadoraknaba India lenga na shingadabani India lenga na angamba upai sijinaduna naha anigi thawai kangadabani hainasu makhata na phongdoki Hojik thokliba conflict asida India gi top official security forces sina tongan ba makoi go ba wakhalon phongdorok matam da difference opinions me ama pirakpana misham miyam da
ꯑꯩꯈꯣꯏ ꯆꯃꯝꯅꯕ ꯂꯥꯡꯇꯛꯅꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯥꯎꯍꯜꯂꯤ ꯉꯔꯥꯡꯃꯛ ꯏꯟꯗꯤꯌꯥꯒꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐꯅ ꯄꯤꯈꯤ ꯋꯥꯐꯝꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯆꯪꯉꯛꯈꯤꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯕ ꯂꯩꯇꯦ ꯆꯪꯉꯛꯏꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯟꯐ꯭ꯂꯤꯛ ꯂꯩꯕ ꯃꯐꯝ ꯑꯃꯈꯛꯇꯒꯤ ꯀꯟꯐ꯭ꯂꯤꯛ ꯂꯩꯇꯕ ꯃꯐꯝ ꯑꯃꯈꯛꯇ ꯆꯪꯉꯛꯄꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯐꯝ ꯊꯛꯐꯝ ꯂꯣꯖꯤꯁꯇꯤꯛ ꯄꯤꯕ ꯍꯥꯏꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤ ꯒ꯭ꯔꯥꯎꯟꯗ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯄ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯃꯤꯇꯤꯡ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ 900 ꯃꯤꯂꯤꯇꯦꯟ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯔꯣꯀꯦꯠ ꯕꯣꯝꯕꯤꯡ ꯇꯧꯔꯛꯄꯒꯤ ꯋꯥꯐꯝ ꯊꯝꯃꯛꯄ ꯁꯣꯐꯤꯁꯇꯤꯀꯦꯠ ꯑꯣꯏꯕ ꯋꯦꯄꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯖꯤꯡꯒꯤ ꯈꯣꯝꯒꯠꯂꯀꯥꯟꯗ ꯐꯣꯔꯦꯟꯁꯤꯛꯇ ꯊꯥꯔꯤ ꯑꯃꯁꯨꯡ ꯃꯗꯨ NIAꯗ ꯁꯤꯟꯅꯅꯕ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯋꯥꯐꯝ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕ ꯗꯤꯐꯔꯦꯟꯁ ꯑꯣꯄꯤꯅꯤꯌꯟꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯂꯨꯝꯅ ꯂꯧꯗꯕꯗꯧꯅ ꯇꯌꯥꯡꯕꯗꯧꯅ ꯇꯧꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯨꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯎꯄꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯡ ꯑꯗꯣ ꯀꯟꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯝꯖꯔꯕ ꯃꯤꯆꯝ ꯀꯌꯥꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯃꯤꯁꯥꯏꯜꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯂꯕ ꯐꯥꯎꯕꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯍꯥꯏꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯁꯣꯔꯥꯏꯁꯝ ꯕ꯭ꯔꯣꯟꯁꯟꯅ ꯉꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯊꯕꯛꯀꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯌꯥꯎꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒ ꯀ꯭रिꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯦꯛꯆꯦꯟꯖ ꯇꯧꯁꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯊꯤꯗꯣꯛꯄꯤꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯊꯥꯗꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝꯈꯤꯕ JACꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ MP ꯑꯅꯤꯁꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ ꯍꯥꯟꯅ ꯀ꯭रिꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒ ꯑꯦꯛꯆꯦꯟꯖ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯕꯨꯁꯨ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯃꯅꯤꯄꯨꯔꯒꯤ MP ꯑꯅꯤꯅꯁꯨ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯂꯤꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯕꯟ ꯑꯁꯤꯗꯁꯨ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯨꯞ ꯀꯦꯝꯀꯥꯜꯅ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯂꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯊꯤꯕ ꯐꯪꯗ꯭रि ꯐꯥꯎꯕꯗ ꯂꯧꯈꯠꯂꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕ ꯂꯨꯞ ꯀꯦꯝꯀꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯣꯏꯅꯅ ꯁꯄꯣꯔꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯕ ꯐꯪꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯦꯝꯀꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ngasi langbongi tarpan haisoi katpage aroiba numit oina Imphal West District ki manung chanba langthabalda leiba Maharaj Gambhir Singh gi mongfomda chahi taret khuntakpa amasung Maharaj Gambhir Singh ningjaba marup Manipur na sinduna langbon tarpon haisoi katpagi thoram pangthokre Maharaj Gambhir Singh gi mafomda tarpan haisoi katpagi thoram aduda tongan ba mafom singdage mioi kaya laktuna haikat leikat tamba adu saruk yakhi tarpan hasoi katpagi thoram aduda saruk yakhiba veteran politician Okram Zoina Fongdorakpada Hauzik Manipur da khunda leita duna leiriba maitai macha sing asi matam amada chahi taret khuntakpa haina thokki Manipur dagi maitai macha sing muthatnaba honarakpa matamda palamba ningthau singna makhoina famliba singhasanna maitai furuptagi hena luna khanki matam aduda Maharaj Gambhir Singh hana siruraba mahaki furup adu amuk hana hingatnaba honaki mahakna hotnaramba aduna hauzik Manipur da maitai sing khunda aduna leiba ngamlibani makhoina marai pakidamak hotnakiba adubo ningsingba oina ngasidi aikhoina langbangi tarpan haisoi katpagi aroiba numit oina makhoigi mafamda ngamjaba haikat leikat tamjabani haina fongdorakki ngasi di maliam da mating leiba japi amo na lepna leiba si ngasi aikhoina lepiba aikhoina buti tarpon kasagladoriba aikal leika tamgadoriba aduba thonga ko behero singo maduna sirulaba japi amana thawai tin aikoi ngasidi malemda itei haida yam itrabasina mating leiba japi amadu sanabada ate ate hirang te ate lepna ngami se ngasi aikhoina lepiba mo rumisa kung iba poloi iba ko ado agi mo bangni ma
loinaba lusinga mayamdo adani aikoina masi okmantagadoribasi mafam asida lepaga aikoina leitapa kanda madugi chawtokjabadu soinamaki pawiragani kala Laying on the Bipat Protection and Preservation Committee, Manipur and Assam na sinduna, Kasar Assam ki khoirenda leiba, laying on the Bipata, Langban Haisoi Katpagi Thauram Pangthokre, laying on the Bipat Protection and Preservation Committee, Manipur Assam na, Ahumlak Suba Oina, Chahi Esigi Oinasu, Ngasi Kambir Singh, Narsingha Amadi, Athobus Singki, Mafamda, Miamga Loinana, Haikat Laikat, Tamduna, Langban Haisoi Katkre, Thauram ki Saruk Ama Oina, English Sing Anikun Mathoidagina, English Anikun Mari, Chahi Asi Fawbagi Oiba, Langban Ihul Haisoi, Tamba Kauba, booklet, Amasu, Committee President na Fonki, laying on the Bipat Protection and Preservation Committee, Manipur ki President, Waikom Amuchong Haikibada, Manipur ki Puariga Sagonariba, Kasar ki Koirenda Leiba, laying on the Bipat Asi Ireja Aikoina, Kanbagi, Tangai Fadabalay. Madugi Wakalonda, Manipur Amadi, Assam the Laiba, Wakalon Manaba Singa Punshinduna, laying on the Bipat Protection and Preservation Committee, Manipur Assam Amadi, RK Sanayay Magip Mityang Makada, Chahi Asiga, Ahum Suba Oina, Langban Haisoi Kachabani Haki. Laikidraba, Iringum Saurian Gay, Humtere Suba Mapok, Common, Tom Siga Mail and Bangkok, essay competition of Bangkok Sagani, category any tone kind of Sagani, AM B. Edana, class 18 at 10 book Lagani, Duga, B. 11 and above Poisagani, Timna, Manipurgi upon Bagi, Septum, Nakuda, Yellow Missing Na, Low with the wood Todang, Hibers at Tamzeraga, category any tone Bangkok Saraga, Sinjagadovani, Tang, Sinjagadu, Medicina, Laglibo, October Tang Kunda, Sinjeraga. Mana Matun Hopa, Luga Masin Bailena, Function Masa, Masinjeraga, Sinjagador Mapamna, Peterborough English School, RM School, regular school, higher from whom is the Pango Zagani, Manamatun Kusina, Navemagitang, Aniasida, Lake Hidreba, Saurian, Humbo Teresum, Pokemon, Mailena, Town Masamaga, Lunanam, Mana Matun Hosagani. Maite Furup Kannaba, Lanting Nariba Sida. Khangna natraga khangdana yetnabagi khayata tanaba honabiganu haina Federation of Haumina Fondorakli Federation gi Youth Wing gi General Secretary KH Johnson na thadorakiba chero lamagi matung inna irang thoklingai matam asida mafam khangdana mangkiba amadi hauzik fawba langna langjin khangdana leiba kaya yauri adubu makhata na yeknaba singi khutta taba yakiba thapak thauram sing tawbiganu Maru oina muknaba thokliba sida chatpa yaba yadaba amadi tawgadaba tawroidaba sing aikoina naha singda ningthina khanghanba tangai fade mama mapa oiba singnasu ningthina wakhal tahanaba mathau tai amaromda aikoi masin muknaba kaya thoktuna yeknaba singna harawgadaba thabak sing miyamna tawbiganu ponshinduna wakhal taminnabaga loinana aikoi masilgi marakta singchep tharakpa sing ngakthok minasi chafu kairaga kwakna harawi haiba pawro kawroishi haina cherolasina Khatarakli. Kamzong District ta ngasi nungtil Richter scale da magnitude maridasmik ama yauna yuhar hakre India Meteorological Department amasung National Disaster Management Authority India gi maikai dagi fongdorakibada yuhar hakiba adu ngasi nungtil pung aniga minute nimfumathoi second yangkai mapan chatpa matamda Kamzong District ta latitude 24 degree 80 minutes north amasung longitude 94 degree 35 minutes iski coordinate oiba mafam da leimai dagi kilometer kun manga luthana thokibani hairi adum oinamak yuhar haba aduda thoidokpa amang ata thokpa amadi mi sokpa panbagi paudi leite Ukhrul district ke Mahadev tege taloi fawbagi kilometer Humfutra Nipan Sangba Lambi Asibu Handaki working session asida semba loihonaba Chief Minister amadi Work Minister na athuba matamda work order thokpiu haina Mahadev Taloi Road Development Committee na lengaki pukning chingsilakli ngasi committee na lambi asibo semba honaba kedamakta jungle cutting tauba amadi lambi gi drainage semba hokre MTRDC के चेयरमैन यांगसिंग रेलेंगना मखातारदुना गांधी जयंती के मरु ओइना नुमित असि लौदुना उखरुल डिस्ट्रिक्ट के महादेव तगे तालोई फावबा किलोमीटर हुमफुत्रा निपान सांगबा लंबी असिदा चटलगा सिराराखोंग रिंगोई तोलोई सोमदाल अमदी
Tainem Piauna, Tankul Shingiam Namaru Oiba Kulsing Lady, Heidi Balambi Asi, Lengak Namatam Sang Nasem the Banamaram Oiraga, Kunja Singi Chatok Chashinda, Awabakaya Mayuk Naduna Laki. Asigumba Fibam Chadabakaya Asi Committee Asina, Chief Minister N. Biren Amadi, Works Minister Govindas Konto Zamda, Kanna, Taknabadagi Sem Lagani Haina, Tazaba Piraki, Hairiba Tazaba Adugi Makada, Nasidagi Committee Asina, Honaduna Lambi Asi, Paktok Pagi Jungle Cutting Amadi, Drainage Same Bagi Tabak Asi Hobani, Hairiba Tabak Asi, Committee Asina, Kunja Singapore Honaduna, Chatliba, October Tha Sida Loishina Bohonaragani, Maram Asina, Watau Riba Tabak Sink Asizu, Hantaki working session Asigi Manunda, Loishinba Yanaba, Lengakna Atuba Matamda, Works Order Adu Tokpiu, Makataba Tabak Sink Hobiu Haiki. Koi Mahathir the Loirotagi area is the pounding guy. Mahathir the Loirotagi, Toba River, Adagi Mahathir the Loirotagi, Raizu, Tora, Adagi Apung village tagi, LM block. See Handaki program ano with a sanction to Gravni, Sikak Tabira, Atuba Matamda, Honorable Minister na, Aduga, Equagi, respected Chief Engineer Office na, Atuba Matamda Tapaxi, Pangtok Piraga, Tapaxi holding I have Equagi area on behalf of the request of the day. Thank you. Regional Institute of Medical Sciences RIMS Nasinduna Institutionalizing Swachhta Haiba Special Campaign 4.0 Asidagi Hodokre Campaign Asi Director Professor Z Sunil Kumar Sarman Hodokibani Ngasigi Tauram Asi Gandhi Jayanti Amade Swachh Bharat Diwas Tauramga Mari Lenana Mahatma Gandhi gi India bu Lunan Balebak Amagi Asanba Vision Asiga Pangthok Minabani Tauramga Mari Lenana Professor Z Sunil Kumar Sarmana RIMS Asi Manipur da Leiriba Ana Laying Sang Singi Manungda Luna na Thamnaba Pandam Thamli Director na Makha Taraduna RIMS Asi Luna na Thamba Asida Miyamna Yaba Nungaiba Hospital Ama Oina Laurakliba Asi Makhata na Chathanaba Sit Chengba Hena Kansinaba Taurang Amagaloinana October Thadagi Haunaba Hotnari Haiki Ngasi Haudokliba Special Campaign 4.0 Asi October Tha Asi Pangthokani Loinana RIMS Hospital na Hotna Zariba Luna Nana Thamnaba Asida Hospital Asida Miyamna Meeting Mateng Pangbiu Haiki Luba Nana Leirabadi Masina Laina Kayadagi Ngakthokpada Mateng Oiribani Loinana RIMS na Hospital Asigi Campus ta Plastic Bottles Sizinaba da Athingba Thamkiba Adu Mai Pakna Sathari Institute Asina Miyamda Afaba Thaknaba Ising Pinaba Kanna Hotnari Haina Director na Fungdoki Ngasigi Thauram Aduda Deputy Director Administration Dean Academies Amadi Sub Dean Chief Account Officer Financial Advisor Head of Department Sing EE Civil AE Electrical Staff Amadi CRED and MSS ki mihut sing su sarukya ki Physical education da subject ama oina pamna tamliba amadi Tamba loikraba mahairoi singbu Manipur lenga ki Education Department amadi Youth Affairs and Sports Department ta Minister Singh na niyom sumna hangliba form sing atubada mensinna ba khona biyo haina Comprehensive Concept School Sangai Puroge Physical Education da lecture oiriba S Dhanabir mangang na fungdorakli ngasi Manipur Press Club ki thangjing hall da pangthokpa paugi mifam amada wafam asi fungdokladuna Dhanabir na makhata na hai Physical Education ga mari lainana mamang chahi September thada RTI thaduna khangan kraba matung Education S ki maikai dagi niyom chumna paukhum pirakhe adubu Youth Affairs and Sports tasu RTI thaki adubu pending kuina leiraba matung Commission fauba yaunaduna Kona paukhum fangki hairiba paukhum sing aduda hairaklibadi requirement policy asige rule number 10 da 100% promotion haina palli adubu promotion asida yauriba asidi internally service ta leiriba employee basis ta yenglakla hairiba policy program asisin bani masina maram oiraga MU DMU amadi pass out tawraga lakpa physical education da graduation amadi master lauriba sing atopama from lamdagi lakpa singna Pamna Khanjariba Physical Education Asida Physical Education Teachers PETS Singi Chakthung Fangdana Manghallag
manghallaga leire atopa amana rule number 11 da hairiba promotion basis da oina tawbana direct requirement leitrabanina hairiba rule asisu semdok haningi haike amaromda hauzik fawbagi oinadi government school singda physical education gi subject ki oza kawba leitri adubu private school tara manga dadi physical education da oza oinabaki offer pituna leiri haike कोई फिजिकल एजुकेशन की ओइबा मफम अमा गवर्नमेंट ना उनदे यास डिपार्टमेंट मरी लेनबा फिजिकल एजुकेशन सब्जेक्ट से मरी लेनबा लोइसंग जिंजना कंसर्न तौबिरकदा हेना फबा फिजिकल एजुकेशन के अदु मफमदो बिहनबगे मसी प्रेस कॉन्फ्रेंस सिजबने एमयू दगे देन कॉलेज दगे पास आउट तोरगा लाइबा ग्रेजुएशन फिजिकल एजुकेशन देन मास्टर फिजिकल एजुकेशन देन अतोप मपाले बाक्ते लाइबा फिजिकल एजुकेशन कैरियर ऑप्शन होने खंजरीबा PET physical education teachers in GD hard right for Mangalaga Dom Tower, exploit Mapam PD Haidar. So my net of the Kuja, Amopa Mayamjina, physical education, the career option when a country from Mayamji, the right chair, which a professional harassment with the Pivamne, education department, then Marilanava ministers, then youth affairs and sport department, the lady pop, physical education. Mari lenaba posting je fazana recruitment policy je fazana sinbiu habje thamjani Swachhati hi seva English ani kunmari gi manung chana Noni district ke Longmai bazar da mass social service pangthoktuna akoibagi mafam sing sit sengkre social service camp adu Longmai bazar board Longmai bazar youth club PHED Noni division amasung Noni district administration na punna sinbani Ukhrul District Administration Sindunangasi Mini Secretariat Compound Ukhrul da National Cleanliness Day gi palan thauram pangthokre palan thauram gi manung chana Ukhrul District Headquarter ge akoi bagi mafam singda sit sengbagi thabak chathaki loinana Pradhan Mantri Janjatiya Unat Gram Abhiyan PMJUGA launch tawki Gandhi Jayanti amasung Swachh Bharat Abhiyan palan tawbaga mari leinana ngasi India Army na sinduna Bisnupur district ki tongan ba mafam sing kyauna leimakhong military station da cleanliness drive tathakre India Army na sinduna Bisnupur district ki manumchang kolbung nganukont amasung hautak kol sing kyauna leimakhong military station gi akoiba mafam singda cleanliness drive sing tathakibani Khongthang asida akoi bagi mafam sing luna na thamnaba honabada CAPF amasung local residents singna chawna mating pangki Manipuri loan amasung sahitya bu hena masak hanghannaba ki wakalonda sahitya thawpang lupna sinduna September gi tang 18 dage chatliba October tha asigi tang ama fawba West Bengal gi Durgapur da chathakiba sakta khongchet mai pakna loisinkhre Sahitya thawpang lup ki mai kaidagi phongdorakibada mioi 13 na saba mihut kangbu amana khongchet asigi manung channa state aduda leiriba mioi sing maru oina maitai singda Manipuri loan amasung sahitya bu hena masak khanghanna ki pandamda Manipuri poetry today haiba hiramda Tongbram Amarjit na sandokna wafam kaya phongdoke loinana thiam ibosobi National Award su Bengal gi masak nairaba kabi translator amasung critic Brajakumar Sarkar da lanthokhi Hayeng lamdam asida pangthokadoriba Sanamahi lining khongchet asida miyamna ayet apan pibigano haina lining thau Sanamahi Temple Board LS TV gi maikai dagi appeal tawrakle board asigi member secretary Maisnam Sivadutta Luwangna thadorakpa cherolamagi matung inna October gi tang ahum mera chawrel hauba numit asi chahi khudingi pangthokpa yamna maru oiba thauramni Numit asida LSTV na sinduna Sanamahi lining khongchet pangthokadoriba asida kabui maring chothe na chingba furup singi mioi singsu saruk yagani maram aduna yelho furup ki amata ngairaba lining khongchet asina lakpada lambida ayet apan pibiganu haijari New Canon Khulgi Women Society lingkhat kiba chahi kuntra mapung farak pagi palan thoram ngasi khul asida leiba Mipun Sangda Pangthokre Thoram Aduda Sarukyakiba National Leprosy
Eradicating Program gi Program Officer Dr. Azin Maringmaina Fongdokibada Khul asi Kuki Naga Ethnic Classes Matungda Kumja Lising Amaga Chamapan Marifutara Marida Linkhat Kibani Khul asigi miyam maruoina Women Society na hiram kayada lawriba thaudang sing thagatli aikhoi masel nungsinana amaga mateng pangnaduna hingminnaba mathau tai loinana makhata na khul asigi amadi khunai asigi yaifanaba thabak thorum kaya mai pakna pangthok pangamba oibiu hainasu yaifa pausel pikhi Amaromda Bethesda Foundation for Women and Child Empowerment nonena sinduna ngasi New Canon Khul asida free health camp ama pangthokre We serve because we care haiba wakhalonda pangthokiba thoram aduda khunja chamarom layengkibaga loinana mathau taba hidak langthak singsu pikhi Waiton Gram Panchayat ke Gram Sabha Mifom ngasi Waiton da pangtokre Thauram aduda Khundrakpam Zilla Parishad member Usam Indra Kumar Waiton Gram Panchayat ke chairperson Konthozam Kalachan GPSC ke member sing Village Level Federation ke member sing Self-help group sing club amadi Maira Pai Bising na sarukya ki Mifom aduga MZ NREGS amasung PMAYZ scheme yauna hiram kayada khananay na ki Hausiga mok sanabagi pau fangbigani Nambol Kangkutna Mapanlak Suba late Emp Iboyaima Amadi Punyabati Memorial Kendra Wise League Gum Knockout Kang Tournament English Singani Kun Marigi Mapungoy Kre Thangmay Band Kangkutna Sinduna Laising Ningthok Kang Sangda Chatharakliba Kang Tournament Asigi ngasi Nambol Kangkut Amadi Wangoy Kangkut Anina Sanakiba final match ta Nambol Kangkut na Wangoy Kangkut po tie break ta Panjal Kun Mathoy Taramapanda Mighty Piduna champion Oikre Team Tarahumdoi na group Marida Saruk Yaraga Chathariba tournament Asigi final match ki apiba matamda Kangkut Animak na Panjal Taranipan da draw oiki Adum oinamak Kangkut Animak ki Maraibak adu Chekfai amadi lamtha anigi penalty tie break na lepna kibada Nambol Kangkut na mai pak pangam kibani tournament loishinbagi thauramda Thangmaiban Kang Association ki president L Jayanta Kumar Veterinary and Animal Husbandry ki retired director Dr. CH Nadikeshwar Manipur Kang Association ki president Loinana retired superintending engineer M Jadumani amadi Thangmaiban Kangkut ki advisor PH Brajamani na athoiba michunglen sing oina saruk yaduna team champion oikraba Nambol Kangkut amadi team runner up tawkraba Wangoy Kangkut anida mathang sitna rolling trophy ga loinana case award oina lupa lising tara manga amasung lising tara piki Kang tournament asige akanaba prize oina best check fai amadi best player of the tournament ki award na Nambol Kangkut ki KH Toitoi bana lauki baga loinana best lamthagi award su Nambol Kangkut asimake Bimol Chand atot paming na biren na taraduna selgi manapi duna pukning thogat ki Arunachal Pradesh ki Itanagar de Laiba Khelo India Stadium da Pangthokadoriba Anirak Suba Asmita Taekwondo League English Singani Kunmari da Saruk Yarugadauba Manipur gi team ngasi Imphal thadokre Tha asigi ahumdage taruk fawba chathagadoriba Taekwondo League aduda Manipur gi Kyoru gi amadi Pomse event anigi apunba nupa amadi nupi sanaroi kun nipan ga loinana official mari yauraga punna miyoi kuntrani thoina saba kangbu adu Itanagar gi damak khongsan khibani Manipur gi team adu Y Santibala amadi Puspa Toli Mangsa Tabamna coach oina luchingbaga loinana Salam Zoni amasung Laisram Nauboy anina technical official oina sarukyari bani Indian Weightlifting Federation Sinduna Himachal Pradesh ke Nakrota Bhagwanda Tha asigi taruktagi tarahumdoi fawba pangthokadoriba IWLF National Weightlifting Championship English Singani Kunmari da saruk yarunaba Manipur gi team ngasi Imphal thadokre Manipur Weightlifting Association gi Joint Secretary L Bikramna thadorakpa cherolamagi matung inna Manipur gi mohut silunaba senior junior amadi youth category ahum haibadi youth boys amadi
Girls Kidana Apunba Sanaroi Taramari, Junior Men Amadi Women Gidana Apunba Sanaroi Taranitoi Amasung, Senior Men Amadi Women Gi Oina Apunba Sanaroi Taramarina Saruk Yagani. Loina the team official Oina L Bikram Amadi, S Shaya Anina team manager Amadi, S Brozendro, L Avilas, Minakshi, Sundareswarant, Lucky Babu, Markam Amasung, M Sunibalana, Matang Sidna team coach Oina, State weightlifting team Adu Luchingli. Chatiba tha sigi mari dagi Nipan Fauba Gujarata Pangthokadoriba Humfu Nipan Lak Suba National School Games under 14 boys and girls ki judo masanagi da sarukya rukadoba Manipur team ngasi Imphal thadokre. National School Games aduda judo discipline gi under 14 boys ki da sanaroi amadi under 14 girls ki dana sanaroi taret punna sanaroi taramarina Manipur gi mahut sinduna sanagani loinana Manipur team gi manager na N Sumobala amadi coach na A Surjit Maitai na luchingki Manipur team aduda Imphal West District tagi nupa macha amadi nupi masa sanaroi punna mapan Thoubal District tagi sanaroi ahum amadi Chandel District tagi sanaroi ani yauri. Aroibada maroiba pausing amuka hana pizari. Lamgi wahoda ukrulgi Hunful area da ngasi nawhongna irang thokpada miyoi ani leikidre district asida curfew thamjinkhre internet shooting singkhre. Rescue tawba ngamdriba naha anigi punsi kannaba kanna hodari mai pakani khali haina Chief Minister N Birena phongdokre. Hingsa na kaidong nung dawarang purak pangamloy democracy chatpa laybak amada hingsa gi mafam leite haina CLP leader Okram Ibobina phongdokre. Indiana Kutlai Paiba immigrant group Singda territorial amadi political gi khudong chaba piroidabani haiba yauna Manipur gi issue sing Khuraizam Athoba Dr. Aramam Noni amasung Joda Haikruzam na UNHRC gi mifamda pukhatkre. Oki militant sing na fakiba naha ani edu tekta kaida na thadura u haiduna JAC na Manipur pumbara kaukiba general strike na mausagi punsida chawna akai lupiri. Nauna semkiba district khara handokpa yauna demand kayada center Manipur lengak amasung UNC gi oiba tripartite top tha sigi taramathoida New Delhi da pangthok lagani. Amasung Army Chief Upendra Dwivedi na phongdokhibada wafamna miyamda chamamnaba pokhalle thoklibeirang asida center gi meeting karino haiba wafam lagle haina UCM na phongdokre. Matang asida bulletin asi loishinjare Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malem gi e-paul singi damak SKTV news bu meeting daduna leibiu madugi damak Google Play Store amadi Apple App Store da changbiduna SKTV Manipur gi apps download tawbiu amadi sale amata tingdana SKTV gi news amadi atai channel sing kingbiu natraga SKTV gi website skyic.in da changbiraga website asimaktada our OTT haiba option da click tawbiraga meeting tabiu amadi aikhoi gi social media handle sing da join tawbiduna khudaki oiba e-pausing lobiu pumnamakpu khurumjari.